Kanglipak Manipur Thokiba 1605 ki lanpham adugidamak sanongbugi lanekta lakiba musalman lanmi singki achumba satpa haina kibo wangakpa amadi mathawna phaba adu ubada ningthawna peloduna makoibu kangleipa asida yumnak sagai pibaga loinana masagi apam manupi sing haibadi loinabi sing pibiki amadi chawra lamsingju piduna khundahanki Musalman lanmi sing asuna khundagraba matungda kangleipakta agriculture gi lamda khamthengna chawkhalakpaga loinana industrial gi lamda so kaina chawkhalaki lamdam sida lau singubu gi lamda hendok thoidukna hai singbu oina phawbu labu omoda punno hunjenduna madubu hawulaklaba matungda amuk phoidoktuna atopo labuk singda lingbagi tabuksu sathagi masina maram oraga kangleipak asida phawbo chengbot marang kairektuna phawsing asi thamnanabagi maidingo khagemana mapam kharada kai shakibagi warisu aikhoina taniribasini masitenatana pangali pai pusing aduna tongan mafamsingda lau kamdona ugadage haibana singbagi awareness na singba pikhibagi warisu tanaribasini matam amada yamna kana chadaramba hidak phusu musalman singna anawo makalgi hidak phusing sinaba horakibari matangchida haijaningbadi hidak phu asi musalman singna laktringi mamang kayadagi Meitei lepakta sinarakpagi khudam phangi haibadi anoirol kobo puyagi Augri lairolgi lamai nipuga mathoida anoirol Meitei jagoi haiduna saitha isai sakpada hidak phu sinaramagi wari su yaure musalman singna pusalakpani haibasidi hidak phu da makal mathelgi leiteng haptuna hidak phu semba amadi tongjeina singba yawbo makalgi hidak phu sing asidi pangal sing hodokibani haina nongsami puyada mayek sengna palle pangal sing asi sahi tere khuntakpagi mamangdadi manipurgi mapanda chatpagi ayaba ningthausina piramdabagi wari kayamaram thengnai Yelangwaidagi hauna Manipur da khundariba pangal sing asi sel thonggi phibam ifat phalak tabagi record su phangi sel thonggi phibam pharabadi makoigi marakta haz amuktang chatningbagi wakalon hekta phawre angan ba matamda haz chatbasi nupa ngakta sanarami maramdi haz chatpada matam kuina sangba amasung awaba kayamaram thengnaram asinani matang asida pusilakpa yabo pham amana mirei pakta chatpagi ningthaugi athingba leiriba marakta hana Saudi Arabia gi Makkah shehar da chatuna haz tawruba Manipurgi ahanba haji adu kanano haibadu soidana khangyamgani masigi matangda channel asina historical facts sing puduna laksari Manipur gi ahan bahaji asigi history thijanbada channel asigi mateng pangbikiba Manipur pangal samaj ki masak naiba aiba yamba ani mingoina hangacharabada SM Saik amadi Muhammad Salim anibu channel asigi maikaidagi ngomkhai letina thagajari loinana yamba ani siga loina biramba mamang thakta haji asigi history thijanbada punna thodang lominakiba mengsel pausiki editor weramba ydrba yamba ibungo kayamudin pukri mayum loinana sareng amadi warenga aiba Abdul Rahman anibusu mangkraba history sing thijan Thambiramagidamak channel asigi maikaidagi tawima khangba uchari malimgi oni yenglorabadi yamna ngalingaidiga hona hazanagre adubu iramda Manipurgi oinadi yamna thengna hazki masigi maramdi mapalai pakta satpa yadabagi hiningthaugi athingba laikhebanane kangleipak Manipurgi ahanba haji asi sangom sumbam sagaida pokchaba amuraba haji kawe mahaki masimana ohumsui adubu manaw yaima diwan hajidi piba yaukide nupa ahal amurabana kairauda leiki aduga manaw atomba Sulaimana thawal mojing lengoi chingda leiki amurabana hal satpa matamdadi manaw nupa Sulaiman gi manakta leiraba matung dasatkhibani masimagna mayamna amuraba haji asi thawal mojingdagini haina warinari sangom sumam sagai asi kumja 1605 da Bisnupur district ki manung chana leiba yangoi turel mapanda songna khiba lanphamda ningthau khagembagi manaw nupa sanungbagi lanekta Muhammad Sanina losinglaga lakhiba lanmi singi manungdagi Umron Sheikh kauba lanmi amagi chadanawdani mahaki majin manaw ahum haibadi Umron Sheikh Munia Sheikh amadi Sheikh Musa asi Farukbad district ki manung chanba Makanpur da poki makoi ahummak kumja 1550 ga 8 ta Mughal ningthau Akbar Sahana ningthau ana palingai matamda Delhi dagi Bangla leipaki manung chanba Silhat Anshangi taraf Baniachung ko ba mafumda sifai khanduna leirambadagi sanongbagi lanekta khagi ngamba ningthaugi sana haktakta haibadi kumja 1606 ta Mughal ningthau Jahangirna Delhi da ningthau iduna palingai da Manipur da lalgi namak lakhibani masina masinmana ohumgi warini sangom jumom sagai gi pukok asi pokminaba masinmana ohum yauraga punna tare soi masigi maramdi sagai asigi pukok oriba Umron Sheikh na sangomgi aho thumgi pothok sing puthoktuna ningthau da kaningbagi apamba leirake masibu thabu ana pangthokna bagi damak mamanaba mari haibadi Kalak Khan Sudia
uliya amasung manthiga pullaga sangom semba ahaw othumsing maidingu khagemada kalame maduda ningthauna peladuna umron sai kobobo gwala sangom sumba mayumne haina ningthonbikhi amadi mamanaba makoi maribusu mahaki yumnak sagide tilhanduna taloising pibaga loinana lamsu piduna khunda hanki sagai sigi matangda nongsamai puyagi lamai 30 ga 8 ta asumni iri Kual sangkom sumpa mansing umran sai kaupa kulakha sulia ulia manthi kaupa mangama na pupa potsen sankhom pu sanamang ta puna kalura pakipu taloi matu pina thausan pingam e sangom sumonggi pukok oriba umron saikna ngangba poi ngangbana mutram poi mutramna makum poi makumna ulia poi uliana haidra amadi akhun poi akhunna musa kalimala poi musa savekha haina ju khangnaba asina tulamia poi tulamiyana amuraba haji diwan haji amadi sulaiman poi amuraba haji na sabu awal amadi sabu sani poi sabu awal na thobal district ki manung janba wangkhem muslim de khundagi mahakna gulab ali member abubakar abdus satar tomcha harga su khangnaba amadi haji muhammad ali poi gulab ali member na abdul wahab sana jawba ali raza kazi iboton masjid poi abubakar na abdullah babu lehaw poi abdus satar tomcha harga su khangnaba asina haji rahimuddin haji fazruddin yai haji harga su khangnaba mahiruddin tomba harga su khangnaba amadi alimuddin poi haji muhammad ali na ningthau haji fazlur rahman haji nurjaman maulana azizur rahman poi amurabagi ani shu macha woriba sabu sani gi macha masu singdi kairawda lehoki aduga amurabagi manau nupa sulaiman na abubakar toyaima amadi tolchau poi abubakar na abdul jalil juba khomai haji poi toyaima na jamaluddin samsuddin haji tomcha haji harga su khangnaba amadi haji maulana nizamuddin poi tolchau na rosan poi rosan na tayeb ali amadi malik poi jamaluddin na abdus satar poi haji samsuddin na maulana gayazuddin poi haji maulana nizamuddin na maulana giyazuddin poi sulaiman gi macha musu singna thawal moijing lengoi chingda laike amuraba haji na hazrat ki basi kumja 18 haibadi taragani pan dani matam aduda makada leiba kawa sarif asi photo asida uriba asigumna leirame mahagna hazrat ki basi kumja 1813 dagina 1819 phobo pan kiba marjit ningthogi matam dani mayam bazarjit na mayang leibak ta chen khraba matungda marjit ningthau woi kibani marjit ningthau haktakta kangleipak manipur da sana thanaba pot chai marang kaina phangdabana praja sing kham thengna wanarame ningthau gi athingba laina amurabana kamdawna hazrat kribano haibasi adongi wahang oiramgani masigi matangda haijeningbadi amurabana ningthau gi athingba gi mayokta hazrat kibanate mahagna matamdugi kaji da hairaga kaji na amuk ningthau gi ayaba lauraga mahagna hazrat kibani maraksida kaji haibasi kanano haiba wahang amasu thorakli kaji haibasi kumja 1605 ta yangoi turel mapanda songna kiba lal adu loiraduna musalman singbu kanglei pakta khunda han kibada maidingu khagembana musalman pangan singi wayel thauda taunabagi dama kumja 1606 ta mangkal loisang haibadi pangal singi tonganba wayel sangama likhatuna madugi luching purena ma haplame luching purel adu arbik marolda kaji haina khangne amurabana hazrat kiba adu makhongna khaibar pass phawraga satkibani khongchat adu sahi ahumga tha taruk changki hai mahagna hazrat khraba matung thangnaba sahida haibadi kumja 1819 da kanglei pakda awana lan tasilaktuna awagi khutta sahi taret kuntaki mahagna hazaluraga mahaki nupi angang masa masu singaidun leramlakani khanna awaba kaya nungaibagi wakhalna thumatkiduna yum yaunanaba lakpada awalan manung chap chana thunglare sahi ahumga tha taruk changna khongna hazalubagi awaba handoktringai mahaki nupi angang punna awana phaduna lan phawne pugre haiba khanglakpadagi mahak mandale tamna makhongna amaksatki mahaki imung manung amadi mari mata singi khongul liruraba matung mahak kanglei pakta amok halaki mahakna halakpada matamdugi sangom sumamgi ahlisingna yamna luna khanjaraga thamjaba nongsamai puyagi khui lairik oiringaida lairik adu yamna sectionna puraga kanglei pakta halaki hai hairiba khui lairik adu amuk mathang kuthangda laklaga kumja 1917 dagina kumja 1918 phawba british ki makhada jc higgins na manipur da political agent oiringai matamda makhoi gi library da yauraki hairi magna hazat bada sel kyam changkhiba amadi karamba currency sanaramba loinana miram gi mudra na karam torongwadagi haibagi matangdadi thijanbada phangba khara wari adumoinamak matamduda foreign passport ki sanabi leramdabana masigi matangdadi awaba mayong kide adubu khongna chatpa haibasdabu hanglaga chatpa maramna lolgi awaba kharadi mayong khibagi wari thengnai pangal kunai gi sel thongi phibam phataba amadi lambi thongi phibam phatabana sangom sumam amuraba hazina hal saluraba matung
matungda kanaguma amada hal satpa ngamnaramde yamna sangna gap lerakpaduna kangleipakbu britishna lausingraba matung aduga Churachan ningthona panba matam phauba hal satpa masing irei leramde haibi yai masigi maramdi ahanba amadi anisuba lanjau mathang lakiba maramna oirambasu yai anisuba lanjau matung haibadi kumja 1945 adwaidagidi tapna hal satpa haunarakle matamduda makoina setpa fijet ki mawongdi icham chamba furit asonba amasung sadharan gi chanabi phanekne aduga nupa singna kurta pajamani haiba matamduda pangal khulaksingda phi tunanaba machine marang kaina leinaramde matam asidadi jahas satpa journey ngaktu oirami matamna tha ahum changnarami hojikti aeroplane chanari basini marakthana manipur gi mipung khudimak haukraba history khangminaduna matamdugi ipa ipu singna apunba manipur amagidamak thawaina pontha pikhiba adu ningsingduna asigi mirol naso makoi gi tungin jabang ngamnabagi pandamda channel asina video khudingi history ga mari leinaba quiz thamjari asigi wahangjing hangjarak note tosanbiyo ahanba wahang kangleipak manipurda Meitei gi yumnak sagi pibagi chanabi lakibasi karamba matamdagino amadi karamba ningthaugi matamdano anisubu wahang mamangaida chanaramba pangal singi top culture manga gi maming hayo amadi ahum subu wahangda pangal singla kangleipakda khundagraba matung miramdagi Quran purakhibu nupa adu kanano karamba yumnak sagaino haibu wahangsing asigi achumba pakhom chahi asigi April 15 phawbagi manungda ekhoi email historicalfacts442@gmail.com da achumba pakhom pibirakpa yagani achumba pakhom pibirakpa miyo ahumdagi henkrabadi lottery tawraga miyo ahum khangachagani haiba miyo ahum aduda atang matam chana channel asiga paw phawna jaduna mana matom pibagi thoramsu pangthokchagani wahangsing asigi pakhom pibirakpa matamda isagi yumna ka loinana ming leifam photo amadi mobile number hapirakadabani masigi loinana channel asi ena mapung phanabagi pandamda arotpa amalgi manungsanna Imphal East ki manungsanba hatadagi yamba amana selgi mateng pangbirakpabu channel asina tawimal khangbu chari mahaki amal asibu Allah mapu mahakna yabiba oisanu haina tonijari yamba sigi masak maming tathok pidanaba yamna kanna hairakpagi matungina mayamda sak takchadre masigi dama warau biroi makhatana channel asida miyamna mateng pangbining labasu description da Google Pay gi number pijari malem gi musalman khunaina hazan riba matam asi Arabic calendar gi matungina Zilhaj thadani masi hek loibaga anoba sahi mahram haibadu oiribani hal sasarabasu pangal nupa nupi ayamana Arabic thasing taragani thoigi maming khangnade mayam gi knowledge oinanaba Arabic thasing taragani thoi adu mathang manau naina haijarake ahanbada mahram ani subada safar ahum subada Rabiul Awal mari subada Rabiul Sani manga subada Jamadil Awal taruk subada Jamadil Sani tare subada Rajab nipan subada Sawan mapan subada Ramzan tara subada Sawal taraga mathoi subada Zilqaida amasung taraga nithoi subada Zilhaj ne Islam dharma gi lining lambida hariba thasing asiga yamna naksinana chatabiyade adubu mamangai gi ahal singdi lamdam sigi thasing aibadi sajibu kalen inga ingen thaina khanglaga chali aduga hojiki mirolna amuk English calendar gi January February haina pokthorokpaga sinpha puhananaba kana honari maraksida hajiningbadi Manipur gi ahanba Haji Amurabadi gi hauraga ngasi phawbagi hazat khiba amadi makoina thenglakhiba awabasing adugi chap chaba record amadi thamanjaningi masigi matangda thibade yamna wari ngasi su thengbu oidri tungi mirol gi damak ngasi gi mirolna kharadi thodang lorom bahai basama usane haji phawbada nupa nupi amasung angangsing haski khongchatta kayamna siorabagi haibagi record phawba phangdana leiribani Haj haibasi sahi khudingi leptana pangal khunaina chatuna lehoragadabani aduga haj khakta natana umra na singbagi thorangsu Manipur State Haj Committee na paikaran janinge punungpu thagachari matangi kanarba video singsu adongi notification da matam chana yoroknabagi damak subscribe taro matungda nakanda leiribu bell icon adubusu on to biramu adongi apam khudimak comment box da phongdopiru thank you all